ꯋꯥꯏ ꯇꯛꯁꯟꯗ꯭ꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯌꯥꯔꯅꯤ ꯍꯥꯏꯀꯣ ꯌꯥꯔꯦ ꯑꯗꯨꯝ ꯐꯝꯒꯦꯕ ꯆꯦ ꯑꯃꯗꯣ ꯊꯕꯛ ꯆꯠꯈ꯭ꯔꯕꯣ ꯆꯠꯇ꯭ꯔꯤꯌꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯟꯇꯥꯅ ꯄꯥꯏꯁꯤꯜꯂꯛꯏꯗꯨꯅ ꯑꯗꯨꯕꯨꯔꯣ ꯑꯗꯨ ꯅꯨꯄꯥꯒꯤ ꯆꯥꯅꯕ ꯄꯨꯔꯛꯏꯕ ꯀꯩꯅꯣ ꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯅꯨꯄꯥꯒꯤ ꯍꯦꯛ ꯆꯥꯅꯕ ꯉꯟꯇꯥꯅ ꯂꯧꯔꯤꯕꯅꯤ ꯀꯩ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯥꯏꯍꯧꯅꯔꯦꯅ ꯀꯩꯕ ꯍꯧꯖꯤꯛꯇꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦꯍꯦ ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯦ ꯍꯥꯏꯕꯅꯤ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯍꯥꯏꯕ ꯄꯨꯔ ꯆꯠꯈꯤꯗꯦ ꯏꯆꯦ ꯃꯁꯤ ꯄꯤꯖꯔꯣꯏ ꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯗꯨꯗꯤ ꯆꯞ ꯀꯩꯅꯣꯗꯨꯕꯣ ꯍꯜꯋꯥ ꯍꯜꯋꯥ ꯑꯁ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯑꯣꯏꯕꯅꯤꯡꯉꯦ ꯑꯗꯨꯒ ꯍꯜꯋꯥ ꯑꯩ ꯀꯣꯜ ꯃꯆꯥ ꯁꯨꯛ ꯆꯥꯎꯕꯁꯤꯗ 이봉아, 새 내가 돈도 싸봐야지네. 삐엔게 싸니 그럼 랑토거라. 에이, 나거기 랑토기는 어디 빠무이해. 다시. 너 아이부디 자하라니 또 이세디 그만 더 봐. 이세디 아이가 나 불럽 자루니. 아이나 이 구딩기 난기 싸나 뭐 준비버시다. 너 양변이 좀지. 뭐. 오이. 너 아니서 그런 놈에. 아이 비싸 싸가 이제. 아버가 지금 되지 뭐 한게 사우준나가네. 말이 뭐라니 싸게 되지. 러브시네. Nào, anh xin lỗi là mọi người nè, Ivan rất là Kemarin tuh kayak gini. Ya mbak, ya. Ya mbak. Anak-anak tuh anak-anak. Apa cuma itu? Ya mbak, aku juga matang nol benar. Oi. Lu itu sendiri betul betul. Ayo cek. Ya mbak, aku juga yang itu lagi. Ya deh. 제 술을 비우고 술술 담아. 이게 술을 없고. 담아. 한번 타봐라 뭐. 에, 이모아. 할라이네. 그래도 스쿨 찌들었대. 와, 한번 잡았는데 왜 잡히냐? 넌 라이크 레이드보. 너 바바디 유 타듬 레이브라. 체. 마마드네. 라이크 레이브 하요. 아두고 행디 춤절로고. 썰어 썰어. 짠짠! 그나 내게 동해라. 와리 찾아지라. 따들어 떠리지 마. 동해. 대마 라이라. 그냥 맡아도 밤줄 나가서로. 이봉아, 아이 너 이제 판만 나거든. 이봉아 이제 안 파오라 많이네. 대마. 안강도 이나 이사 사람이나 고방로 그놈나 기단 같은 타기 봐. 이봉아네 아이코이 이사도 연점에 맞좀 따대. 마마마빠 코이 내리. 아이코이나 뭔가 고방 책 타다 이사도 ngasi nangna 부비다나 마마이 마미까이드나 로야다나. hꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯀꯅꯥꯅ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ ꯂꯦꯝꯅ ꯀꯛꯇꯣꯏ ꯀꯂꯞ ꯇꯥꯛꯇꯅ ꯋꯥꯔꯤ ꯐꯖꯅ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯒꯅꯤ 이놈아 빅보스나 나름바 따라서 꼬나 와리도 파전나 사르지 나 시기도 여기거라 예 너희 나친 오빠도 야 많아져이나
ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯅꯨꯄꯥꯁꯦ ꯏꯟꯁꯤꯜꯂꯒ ꯐꯧꯅ ꯆꯣꯟꯅ ꯊꯥꯗꯣꯔꯛꯄ꯭ꯔꯣ ꯐꯩ ꯐꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯆꯞ ꯆꯥꯅ ꯈꯪꯉꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ 이bun아 ꯆꯦ ꯑꯉꯥꯡꯈꯩꯗꯨ ꯁꯨꯝ ꯊꯥ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯄꯩꯁꯥ ꯆꯥꯒꯅꯣꯅ ꯉꯥꯡꯉꯨꯕꯅꯤ ꯑꯗ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯟꯀꯠꯂꯒ ꯑꯩꯉꯣꯟꯗ ꯒꯂꯥ ꯄꯥꯏꯔꯛꯄꯅꯤ ꯑꯗꯒꯤ ꯑꯩꯅ ꯈꯨꯕꯥꯛꯅ ꯈꯨꯅꯝꯅ ꯈꯤꯇꯪ ꯊꯥꯔꯨꯕ ꯈꯛꯇꯅꯤ ꯌꯥꯔꯁꯦ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯏꯆꯦ ꯆꯠꯂ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯛꯑꯣ ꯅꯪ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯂꯥꯛꯑꯣ ꯑꯩ ꯆꯥꯔꯨꯒꯦ ꯆꯦ ꯊꯕꯛ ꯑꯝꯇ ꯌꯧꯔꯨꯔꯒꯦ ꯂꯥꯛꯑꯣꯅꯦ ꯈꯔ ꯆꯥꯊꯣꯛꯈ꯭ꯔꯣꯅꯦ ꯅꯪꯕꯣ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯆꯥꯛ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯦ ꯏꯕꯨꯡꯉꯣꯒꯤ ꯀꯩꯅꯣ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯕꯣ ꯆꯥꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯃꯤ ꯈꯠꯅꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯐꯨꯅꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯃꯃꯥꯅ ꯂꯥꯛꯑ ꯈꯔ ꯉꯥꯡꯉꯝꯃꯦ ꯑꯗꯨꯒꯤ ꯆꯥꯛꯇꯣ ꯑꯩ ꯑꯝꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ ꯇꯧꯕꯅꯦ ꯑꯣ ꯑꯗꯣ ꯑꯩ ꯂꯝꯕꯤ ꯆꯠꯊꯣꯛꯏꯁꯦ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯃꯥꯗꯣ ꯉꯁꯤꯗꯤ ꯈꯔ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯏꯆꯦ ꯑꯗꯨꯝ ꯊꯤꯜꯂꯨꯔꯒꯦ ꯃꯥ ꯁꯥꯎꯈꯤꯕ ꯏꯁ ꯑꯗꯨꯒꯤꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯊꯦꯝꯃ ꯐꯗꯧꯕ ꯑꯩ ꯊꯤꯜꯂꯨꯒꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯐꯖꯅ ꯊꯦꯝꯃꯝꯃꯣꯀꯣ ꯍꯣꯏ ꯏꯆꯦ ꯅꯣꯏꯕꯥꯅꯤꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯦꯅꯦ ꯑꯩ ꯄꯥꯕꯨꯡ ꯃꯅꯥꯛ ꯆꯪꯉꯨꯒꯦ ꯑꯁ ꯇꯧꯔꯤꯕꯒꯁꯨ ꯁꯥꯎꯖꯤꯟꯅꯔ ꯆꯥꯛꯀ ꯆꯥꯗꯗꯅ ꯁꯣꯝꯗ ꯁꯨꯔꯤꯅꯣ ꯃꯗꯨ ꯅꯨꯄꯥꯗꯨꯕꯣ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯅꯪ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯏꯅꯦ ꯀꯅꯥꯒꯤ ꯇꯥ ꯁꯃꯨꯒꯤ ꯇꯥꯁꯃꯨꯒꯤ ꯍꯩ ꯃꯥꯗꯤ ꯄꯤꯖꯔꯅꯨ ꯆꯥꯛꯇ ꯑꯩꯈꯣꯏꯗꯤ ꯄꯤꯔꯣ ꯍꯦ ꯍꯣꯏ ꯍꯣꯏ ꯂꯥꯎ ꯂꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯆꯪꯖꯔꯛꯀꯅꯨ ꯆꯪꯖꯔꯛꯀꯅꯨ ꯆꯪꯖꯔꯛꯀꯅꯨ
Kaya sa kinang ba?